Thaina mamangayda khungang amada pisaba pakhang ama leirame. Mahaki mapa mapusingdi yamna inak kairak khulammi. Adubu pisaba adugi mapana ngawba langba helmankibana leijaramba maral mathum pumnamak losinkirammi. Matam amada konunggumlaba dalanda leiramba mapadu haujikti khangpoksang amada leire. Matamna asum hokibana pisabaduki mapa adusu leikidre. Mahaki khangpoksang adudagi panglap laptana lamhuigi makol amakhak leirame. Lamhui aduna pisabaduki mapa mapusingna lan kayam yamna leiramba kayam nungayai pharambage haiba khanglamme. Adubu haujik pisabadugi oiriba matau aduda lamhui aduna minungsi poklamme. Maram aduna nongmadi lamhuidu pisaba nupadugi manakta laklamme. Aduga hairame. Marup pisaba nahak yamna wana hingle haibasi aina khangi. Nahaki oiriba pibamsi kharada oirabasu phagatnaba upai ama leire. Aina nahakpu aikhoigi saukhraba lamdam asigi ningthogi masanupiga lohongbigane. Pisabana ngakna khommi kari haiba aibu ningthogi mamak oiba madudi numitna nongsuptagi tholaklaba kanda oithokadra. Lamhuina hairamme. Nahakna aigi tauba ngamba itikpu thajadabra. Phare phare aigi itikse yengo. Mathangi numitta lamhui aduna mail kaya marum lapna leiba ningthogi konung leiriba khul mayoldu tamna chatlamme. Lambida lakpa matamda lamhui aduna kwa mana lalonba mitha mana paktaknana thaba mafam amada changlamme. Aduga mitha mana mayam ama heklamme. Asum leptana lakpana lamhuidu konung yokshilaklamme. Konungdugi mamangda asauba phachakraba pukhri ama lei. Hariba pukhri asidagi ningthau kolgi leima maja ibema amadi manainubi kayana ayuk numidangi saithafam oiramme. Lamhuidu pukhri dugi mamang oirapna hiptharamme. Hariba matam adumakti ningthaugi masanupi maja ibemadu manainubi singaloinana pukrida saithaba thoklakpa matam oiramme. Pukhrigi mamangda hiptuna leiriba lamhuidu maja ibemana uramme. Mahakna manaisingda lamhui adubu tanthokhinaba hairamme. Matam asida lamhuidu tumluraga haugalakpa saramme. Aduga mahak senkibagi mahutta mahakna heklakhiba mitha manasingdu puthoklamme. Mayada hapsilamme. Umsai saiba hauraklamme. Mataw aduda maja ibema amadi loinarakliba manainubising adu ngklamme. Makhoina hainaramme. Karamba lamhuino kwa saba lamhui asibo masibu karamba mafamdagi lakpano. Lamdam asigi sel pairaba miyoi kayana phauba kwa saba phangnaba natte. Mahaksi nungayaibi marang kaiba lamdam amadagi oiramba yai. Maja ibemana hairaklamme. Sibalu nahak kadaidagi lakpano. Nahakna mitha pan chabadi aidi ngasina ahanba ubani. Nakhoigi lamdamda leiriba sa khudingmak mitha pan chabra. Lamhuina khumme. Maja ibema aihak sangomna isel oina senba mitha pana mafam asida hauriba napigum marang kaina hauba lamdam amadagi laksabani. Aikhoigi lamdamda leiriba sa khudingmak san yaw hameng hui hodong pumnamak mitha pan chai. Maja ibemana ngakna hairamme. Adudi nakhoigi lamdamdu nunga yaifaba lamdam ama soidanamak oiramne. Lamhuina hairamme. Hoi nungaibaki hairuragadi malemda nungaire hairiba ningthau panba lebak adudagi saruk ahum hena nunga yaifana palibane. Aikhoigi lebaki ningthausi malemda khwaidagi ina khunba ningthauni. Mahaki konungdi indragi konunggumme. Aina haujik uriba nakhoigi konung asiga sangdamnarurabadi nakhoigi konung asidi yengba yadre. Lamhuigi wafam tabada maja ibemadu mahaki khangningba langtaknaba hengalaklamme. Aduna mahak mama maharanigi manakta laklamme. Aduga lamhuigi wafamdu mamada tamlamme. Lamhuidu pukhrigi mamangda lehawi haina hairamme. Maharani hek lakpa matamda lamhuidu mitha pan sairamme. Lamhuigi matau ubada Maharani aduna hairaklamme. He angakpa lamhui nahaki lamdam adugi ningthaudu luhonglabra. Lamhuina hairamme.
ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯖꯥ ꯏꯕꯦꯝꯃꯁꯤꯡꯅ ꯏꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯁꯤꯕꯥꯂꯨ, ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯍꯥꯛꯅ ꯐꯖꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ꯭ꯔꯥꯅꯦ? ꯂꯝꯍꯨꯏꯅ ꯈꯨꯝꯃꯤ, ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯆꯥ ꯏꯕꯦꯝꯃꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯄꯥꯝꯕꯤꯒꯗ꯭ꯔꯥ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯕꯥꯂꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯤꯡꯊꯤꯅ ꯀꯦꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅꯃꯛ ꯄꯥꯝꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯏꯆꯥꯅꯨꯄꯤꯁꯦ ꯊꯥꯖꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯤ ꯃꯥꯂꯦꯝꯒꯤ ꯐꯥꯎꯔꯕ ꯅꯤꯡꯊꯧ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯕꯨ ꯌꯥꯅꯤꯡꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕꯗ ꯑꯩ ꯆꯤꯡꯅꯕ ꯐꯥꯎꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯍꯥꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯂꯝꯍꯨꯏ ꯑꯗꯨ ꯐꯤꯁꯥꯕꯗꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯍꯥꯏꯔꯝꯃꯤ, ꯍꯣ ꯐꯤꯁꯥꯕ ꯃꯔꯨꯞ, ꯅꯍꯥꯛꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯜꯂꯝꯂꯕꯅꯤ꯫ ꯅꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯅꯍꯥꯛꯁꯤ ꯑꯐꯥꯎꯕ ꯃꯇꯤꯛ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯃꯒꯨꯝ ꯉꯥꯡꯁꯛꯀꯗꯕꯅꯤ꯫ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯇꯃꯛ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯕ ꯁꯣꯏꯔꯣꯏ꯫ ꯐꯤꯁꯥꯕꯅ ꯈꯨꯝꯃꯤ, ꯍꯣꯏ ꯃꯔꯨꯞ, ꯑꯩ ꯃꯗꯨꯃꯛ ꯇꯧꯖꯒꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯩꯁꯤꯡꯂꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ, ꯍꯥꯏꯕꯗꯤ ꯃꯤꯊꯥ ꯄꯥꯟ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯀ꯭ꯋꯥ ꯃꯅꯥ ꯁꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯂꯝꯍꯨꯏꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯀꯝꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯈꯨꯝꯃꯤ, ꯋꯥꯕꯤꯔꯨꯒꯅꯨ, ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯟꯖꯔꯝꯂꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯊꯥꯖꯅꯕ ꯍꯣꯠꯅꯕꯗ, ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯝꯗꯧꯔꯁꯤ, ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯁꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯋꯥꯐꯝ ꯑꯃꯅ, ꯑꯩꯒꯤ ꯏꯅꯤꯡꯊꯧꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯒꯣꯜ ꯁꯥꯃꯨ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯕꯗꯤ, ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯂꯥꯛꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯈꯜꯂꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯃꯤ, ꯊꯥꯒꯠꯆꯔꯤ ꯁꯤꯕꯥꯂꯨ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯒꯅꯤ, ꯃꯗꯨꯃꯛ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗ ꯂꯝꯍꯨꯏꯗꯨ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯁꯤꯟꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯂꯝꯍꯨꯏꯅ ꯍꯥꯏꯕꯗꯒꯤ ꯐꯤꯁꯥꯕ ꯄꯥꯈꯪ ꯑꯗꯨꯅ ꯙꯣꯕꯤ ꯑꯃꯗꯒꯤ ꯅꯤꯡꯊꯧꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯖꯣꯜ ꯑꯃ ꯋꯥꯏꯔꯨꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯁꯨ ꯂꯝꯍꯨꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯝꯍꯨꯏ 1,000 ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯀ꯭ꯋꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀ꯭ꯋꯥꯛ 1,000 ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯧꯕꯨꯛ ꯎꯆꯦꯛ 1,000ꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯕꯗ ꯐꯤꯁꯥꯕ ꯄꯥꯈꯪꯗꯨ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯁꯤꯟꯗꯨꯅ ꯐꯤꯁꯥꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯍꯨꯏ 1,000, ꯀ꯭ꯋꯥꯛ 1,000 ꯑꯃꯁꯨꯡ ꯂꯧꯕꯨꯛ ꯎꯆꯦꯛ 1,000 ꯑꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ, ꯀꯣꯅꯨꯡ ꯌꯧꯒꯗꯕ ꯃꯥꯏꯜ 2ꯔꯣꯝ ꯋꯥꯠꯂꯤꯉꯩꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯝꯍꯨꯏ 1,000 ꯑꯗꯨꯗ ꯈꯣꯡꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯋꯥꯛ 1,000 ꯑꯗꯨꯁꯨ ꯈꯣꯡꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯎꯆꯦꯛꯁꯤꯡ ꯑꯗꯨꯁꯨ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯐꯝꯗꯨ ꯅꯤꯜ ꯈꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯜ ꯈꯣꯡꯂꯤꯉꯩ ꯂꯝꯍꯨꯏꯗꯨ ꯃꯊꯟꯇ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯗꯨꯅ
ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯕꯣꯔꯒ ꯂꯣꯏꯅꯔꯛꯂꯤꯕ ꯃꯤꯌꯥꯝ ꯁꯒꯣꯜ ꯁꯥꯃꯨ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯁꯤꯕꯥꯂꯨ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯁꯒꯣꯜ ꯁꯥꯃꯨꯒꯤ ꯃꯈꯣꯜꯅꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯕꯣꯔꯗꯨ ꯈꯛꯇꯪ ꯑꯣꯛꯂꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯂꯝꯍꯨꯏꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯣꯏꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯤꯡꯊꯧꯕꯨ ꯃꯤꯆꯝ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯖꯔꯛꯂꯒꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯁꯒꯣꯜ ꯑꯃꯗꯤ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯏꯅꯤꯡꯊꯧꯅ ꯇꯣꯡꯂꯛꯅꯕ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯍꯨꯏꯗꯨ ꯐꯤꯁꯥꯕ ꯄꯥꯈꯪꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯝꯍꯨꯏ ꯂꯤꯁꯤꯡ ꯀ꯭ꯋꯥꯛ ꯂꯤꯁꯤꯡ ꯑꯃꯁꯨꯡ ꯎꯆꯦꯛ ꯂꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯇꯨꯅ ꯍꯜꯍꯟꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯐꯤꯁꯥꯕ ꯄꯥꯈꯪ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯐꯤꯁꯥꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯤꯖꯦꯠ ꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯀꯩꯅꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ ꯕꯣꯔꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯝꯃꯤ ꯂꯧꯁꯤꯡ ꯂꯩꯔꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯆꯤꯡꯅꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛꯀꯤ ꯏꯅꯤꯡꯊꯧꯅ ꯑꯇꯝꯅꯅ ꯏꯆꯝ ꯆꯝꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯂꯛꯄꯅꯤ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯒꯣꯜ ꯁꯥꯃꯨ ꯄꯨꯝꯅꯃꯛ ꯑꯔꯥꯞꯄ ꯃꯐꯝꯗ ꯄꯨꯟꯅ ꯂꯩꯍꯧꯔꯤ ꯍꯥꯏꯔꯝꯃꯤ ꯊꯤꯟꯊꯗꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯤꯁꯥꯕ ꯄꯥꯈꯪꯗꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯕꯗ ꯀꯣꯅꯨꯡꯒꯤ ꯐꯖꯔꯕ ꯌꯨꯡꯂꯤꯕ ꯃꯌꯦꯛ ꯍꯛꯂꯕ ꯎꯈꯣꯡꯁꯤꯡꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯝꯃꯤ ꯐꯖꯈ꯭ꯔꯕ ꯎꯈꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯈꯪꯍꯧꯗꯅ ꯁꯣꯜꯂꯝꯃꯤ ꯃꯁꯤꯒꯤ ꯎꯈꯣꯡ ꯑꯁꯤꯗꯤ ꯐꯖꯕ ꯑꯇꯥꯡꯕ ꯐꯤꯁꯥꯀꯣꯟ ꯑꯃꯗꯤ ꯁꯥꯕ ꯌꯥꯅꯤ ꯃꯁꯤꯅ ꯄꯥꯡ ꯑꯗꯨꯒ ꯑꯃꯁꯤꯅ ꯀꯣꯆꯤ ꯁꯥꯔꯕꯗꯤ ꯀꯌꯥꯗ ꯐꯖꯒꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯇꯥꯔꯨꯕꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯑꯃꯔꯅꯦ ꯅꯠꯇ꯭ꯔꯒ ꯐꯤꯁꯥꯕ ꯑꯃꯔ ꯑꯩꯗꯤ ꯆꯤꯡꯅꯔꯛꯂꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯀꯣꯟ ꯄꯥꯡ ꯀꯣꯆꯤꯒꯤ ꯃꯔꯝꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯣ ꯃꯁꯤꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯨꯝ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯉꯔꯥꯡ ꯑꯍꯤꯡꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯇꯝꯂꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗꯨ ꯉꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯍꯨꯏꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯪꯂꯝꯃꯤ ꯂꯧꯁꯤꯡ ꯂꯩꯕ ꯂꯝꯍꯨꯏꯅ ꯍꯩꯁꯤꯡꯅ ꯈꯨꯝꯂꯝꯃꯤ ꯍꯦ ꯃꯇꯤꯛ ꯂꯩꯕ ꯅꯤꯡꯊꯧ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯐꯤꯁꯥꯕ ꯆꯥꯇ꯭ꯔꯦꯠ ꯍꯦꯟꯕꯒ ꯂꯩꯃꯤꯟꯅꯩ ꯃꯈꯣꯏꯗ ꯏꯅꯤꯡꯊꯧꯅ ꯂꯝ ꯄꯤꯗꯨꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯏꯅꯤꯡꯊꯧꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯟꯖꯥ ꯍꯦꯛ ꯊꯣꯛꯂꯨꯗꯨꯅ ꯁꯨꯝ ꯄꯜꯂꯛꯄ ꯑꯣꯏꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯂꯝꯍꯨꯏ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯡꯊꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯑꯗꯨꯒ ꯐꯤꯁꯥꯕ ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯝꯍꯨꯏꯒꯤ ꯋꯥꯐꯝꯗꯨ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯝꯍꯨꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯐꯤꯁꯥꯕꯒꯤ ꯈꯨꯜꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯐꯤꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯦ ꯃꯇꯝ ꯑꯁꯤꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯐꯝ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯉꯛꯂꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯈꯨꯠꯇꯨꯝꯅ ꯊꯥꯖꯤꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯛꯄ ꯃꯤꯠꯀꯨꯞꯇꯗꯤ ꯃꯍꯥꯛꯁꯤ ꯂꯨꯍꯣꯡꯂꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯐꯤꯁꯥꯕꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯅꯥꯛ ꯈꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯑꯉꯛꯄ ꯒꯨꯟ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯌꯥꯝ ꯈꯖꯤꯛꯇꯪ ꯂꯩꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯛꯄ ꯌꯥꯝ ꯑꯗꯨꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯇꯨꯅ ꯐꯖꯅ ꯇꯣꯠꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨ
mahakki haksang sinba thungna tairammi yamduna kangsilakpa matamda mahakna madu mahakki unsadagi khoktoklami akangba yam aduna leimaida tarakpa matamda langtrik langlaba sana matum matum onkhirammi mataw asumna hanjin hanjin pangthoktuna sana kayamarum thokhallammi haujikti mahakki sana kayamarum leire sana singadugi matengdagi mahakna prithibida khwaidagi haisinglaba yom saba miyoi nektuna sauraba konungama sarammi manai kaya amasu thamlammi fisaba fisabi satret hena lampiduna konungumlaba yum adugi akoibada leihallammi matamasida ningthau masanupi aduna mapada sithi amakhak tharammi sithigi maroldi asini ipa ibungo lohonglaba matungda aihakna ipagi nakta nongmata lakpa ngamkhidre masigidamak ipana aihakpu ngakpiyu adubu ipa ibungona nasa aihakki inakta lakpirabadi aihak hainingai leitana penjegani sithigi warol parubada mapaningthau adusu haraujaramme asomdana masanupina mapaningthau lakpa nangnanaba ana layang sangkaya mahi tamham sangkaya lingkhatlamme kwa manala lonba miyoi singdagi mitha pan sar kaya marum lauduna mitha pan mana tharamme sa san kayada mitha pan pijaramme mapaningthau lakadaba numit aduda lambi sorokta hai lei sairamme mataw asumna yamna nungaiba awat apa leitaba lam ama haibadu oireklamme mapaningthau amasung mama maharanina thunglaraba matamdadi mafamdugi phajaba nungai yaifaba ubada mama mapa animak penjaramme amasung lamhui aduna haiba wafam khudingmak asumbani haina khandona lamhui adubu ningthau maharanina thagatlamme masigi matungdadi lairaba phisabadu lan thum marang kaina leiraduna nungai yaifana pankiramme warisi nungai biragadi like tobiramu comment tobiramu amadi channel asida nauna sangbirakpa oiragadi subscribe tobiramu haujik amuk taminarasi ima amasung ireiba Sri Ram amasung Lakshman masin manaw anina yong lanmigi mateng lauraga samudragi mathakta thong ama sarammi aduga samudra adu lalammi makhoina lanka joy tawrammi rabon halammi amasung sitabu yeknabagi makutaki kanbirammi Lakshmanna lanka sahargi mit thakningai oina phajabadu yenglammi aduga mahakna Sri Ramda hairaklammi yambung aikhoina karigidamak Ajodhyada hangadage Ajodhyadi Bharatna sasan adumak tawjarasanu Lankadi maram khudingmakta Ajodhyadagi hena chawkhatli haujikti aikhoina rabonbu hatuna Lanka joy tawre maramaduna iyambana Lankabu sasan tawba yare Ramna momon minok noklaga yamna nungsina hairaklammi oh inaw ibungo kanagumba mi amagi mamado masak thire haiduna atopa masak phajabi nupi amabu mahaki mamani hairuba yaba haunadene adum haina Lankana phana sakhatlabasu phana phajarabasu Lankagi lanthum sana lupa mani mukta mapai mapaidu aingondadi karisu oide aingondadi aige poknaphamna hena sengi nungsi aige poknapham ireipakti tasengnamak khwaidagi hena nungaiba maphamne ima amadi ireipak animakse swargamaktagi hena mamal yami haina laugadabane Lakshmanna hangliba mahuksaga manadaba wahangsi malemsida leiriba misingda khanghangi haiduna hange yaungna hangkhibani haujik amuk taminarasi Phunga Wari asumba ngangba laifam singda salaga laibu puja tawba khakna kanaba oiba yaba natte Mahadevagi mandir sangphamda Parvatina sahi marphuromgi longagi sakhibi hanubi ama oina aduga Mahadevana sahi marphu dararomgi longa oiraba asau asauba sajikna singba thungba sakhiba hanuba ama oina leiramme Mahadevana mahaki makok adu Parvati gi matambakta thamlaga heblamme aduga sathina nabagi saina khonna kap lauramme gati leitrabi hanubiduna kanamatana tengbang ningai letraduna kaplammi mahakna tirtha satpa mi khudingmakta haijaramme o bhakta singh nakhoibu amukta yengbiyu
ꯃꯁꯤꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯈꯝ ꯊꯦꯡꯅ ꯈꯧꯔꯥꯡꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯤꯕ ꯌꯥꯏ꯫ ꯃꯍꯥꯛꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯤꯕꯤꯔꯛꯎ꯫ ꯑꯩꯍꯥꯛꯇꯤ ꯃꯍꯥꯛꯄꯨ ꯃꯊꯟꯇ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯏꯁꯤꯡ ꯊꯤꯕ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯄꯤꯊ꯭ꯔꯥꯏꯒꯤ ꯄꯥꯇ꯭ꯔꯗ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯒꯪꯒꯥ ꯇꯨꯔꯦꯜꯗꯒꯤ ꯏꯔꯨꯖꯕ ꯀꯥꯔꯛꯄ ꯇꯤꯔꯊ ꯆꯠꯄ ꯃꯤ ꯑꯃꯠꯇꯅ ꯏꯁꯤꯡ ꯄꯤꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯒꯤ ꯇꯦꯡꯊꯥꯔꯣꯜ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯈꯔꯅ ꯍꯥꯏꯔꯝꯃꯤ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯅ ꯚꯒꯋꯥꯟ ꯕꯤꯁ꯭ꯋꯅꯥꯊꯀꯤ ꯃꯐꯝꯗ ꯒꯪꯒꯥꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡꯁꯤ ꯀꯠꯂꯨꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯒꯦ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯑꯣ, ꯀꯌꯥꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯡꯅꯣ ꯑꯁꯤꯕꯨ! ꯆꯥꯛꯅꯤꯕ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯄꯨꯖꯥ ꯇꯧꯕ ꯉꯝꯍꯟꯗ꯭ꯔꯦꯅꯦꯁꯦ꯫ ꯑꯇꯣꯞꯄ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯆꯥꯛꯅꯤꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯟꯗꯤꯔꯒꯤ ꯆꯪꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯛꯂꯝꯃꯤ꯫ ꯐꯨꯔꯤꯠꯈꯥꯎ ꯆꯞꯄꯅ ꯃꯁꯤꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯇꯤꯔꯊ ꯆꯠꯄ ꯃꯤ ꯈꯔꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯇꯦꯡꯊꯥꯔꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯍꯅꯨꯕ ꯑꯃꯁꯨꯡ ꯇꯦꯡꯊꯥꯔꯤꯕꯤ ꯍꯅꯨꯕꯤ ꯑꯅꯤꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯐꯨꯔꯤꯠꯈꯥꯎ ꯆꯞꯄ ꯅꯨꯄꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯅ ꯀꯔꯤ ꯄꯥꯝꯕꯒꯦ? ꯏꯃꯥꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯆꯥꯅꯨꯄꯥ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯚꯒꯋꯥꯟ ꯕꯤꯁ꯭ꯋꯅꯥꯊꯄꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯁꯤ ꯈꯨꯗꯛꯇ ꯅꯥꯔꯛꯈꯤ, ꯑꯗꯨꯒ ꯆꯣꯛꯊꯃꯟꯕꯗꯒꯤ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯪꯂꯕ ꯃꯆꯤꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯤꯊꯛꯄꯤꯔꯕꯗꯤ ꯃꯍꯥꯛ ꯍꯤꯡꯕ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯏꯁꯤꯡ ꯊꯤꯔꯨꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯖꯕꯗ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯤ ꯄꯨꯔꯒ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯕꯥ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯅꯨꯄꯥ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯃꯤꯠꯀꯨꯞ ꯑꯃꯗ ꯍꯦꯛꯇ ꯁꯤꯕ ꯌꯥꯅ ꯂꯩꯔꯦ꯫ ꯏꯁꯤꯡ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯉꯥꯡꯗ꯭ꯔꯕꯗꯤ ꯏꯄꯨꯔꯣꯏꯕꯅ ꯏꯁꯤꯡꯗꯨ ꯊꯛꯂꯣꯏ꯫ ꯐꯨꯔꯤꯠꯈꯥꯎ ꯆꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛꯅ ꯑꯐꯕ ꯊꯕꯛꯀ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯔꯥ? ꯑꯆꯨꯝꯕ ꯍꯥꯏꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯄꯨꯔꯛꯄ ꯏꯁꯤꯡꯁꯤ ꯏꯄꯨꯔꯣꯏꯕꯅ ꯊꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯍꯥꯛ ꯐꯨꯔꯤꯠꯈꯥꯎ ꯆꯞꯂꯒ ꯁꯦꯜ ꯇꯥꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯁꯤꯒꯗꯧꯔꯤꯕ ꯑꯍꯜꯁꯤꯗ ꯏꯁꯤꯡ ꯄꯤꯊꯛꯀꯗꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯐꯕ ꯊꯕꯛ ꯑꯃꯈꯛꯇꯪ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯏꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯩꯊꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡꯗꯨ ꯍꯅꯨꯕ ꯑꯗꯨꯗ ꯍꯦꯛ ꯄꯤꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯁꯤꯕ ꯃꯍꯥꯗꯦꯕ ꯑꯃꯁꯨꯡ ꯂꯥꯏꯔꯦꯝꯕꯤ ꯄꯥꯔꯕꯇꯤ ꯆꯤꯡꯂꯦꯝꯅ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯇꯁꯦꯡꯅꯃꯛ ꯊꯧꯖꯥꯟꯕꯤꯔꯕꯅꯤ꯫ ꯑꯆꯨꯝꯕ ꯉꯥꯡꯕꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯐꯕ ꯊꯕꯛ ꯑꯁꯤꯃ ꯇꯧꯈꯤꯕꯗꯒꯤ ꯅꯍꯥꯛꯀꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕꯅꯤ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫